Laina laisana soalaba singi maramda thizinbagi paudam ama kumja lising ani tara tarita laibak asigi oina puthokpada kumja lising ama chamapan marfudradagi kumja lising ani tara taruk phawbasi khudong thingai oiba maru oiba ana aye kaya state kudimakta lairamba thengnaki kumja lising ani tara nipanda laingana phongdokhiba matung ina mioi crore taruk lomdi ana layengna maram oiduna namduna lairaba oihelli oiragliba phibam asida hakselga mari lainaba achauba singnaba kaya uba phangki asigumba hakselda lagliba singnaba kaya asigi manungda laingangna kohonba ngamgadaba chang yengduna thoksil sembagi mathau tarai laingaki amadi lamlamgi oina hakselga mari lainana khudong chaba khara khara piba leirabasu maduna mapung phaba ngamde menkhatkadaba yamna watli Hakselgi lamda private sector singa yengnabada laingaki oina sel thadabagi chang watpana laira anang kaya hakselgi khudong chaba mapung phana phangba ngamdana lakli masina khunai apunbagi hakselda thong manadaba phibam ama lahalli sel leitabadagi layeng ngamdaba natraga matam chana layeng hogdabana mioi kaya punsi mangki natraga soinai hali mipung khuding thong manana ana layengi khudong chaba lehnaba kumja lising ani tarani pangi February thadagi laingangna Ayushman Bharat Yojana hogdoktuna sahi adugi union budget ta masigi tongan ba sempham hapki Prime Minister na sahi adugi ningtam numiki wangang bada thoksil asi lauktoki thoksil asi miyamgi tangai phadaba amadi khara hantana maruoiba haksel da pungning changlam badagi insurance da yumpham oiba thoksil da anoba mayon lakpani thoksil asi pandam ani lei ahan ba pandam na haksel gi ahan ba tangai phadaba sing miyamga naksinana leihanduna layeng laga phaba ngangadaba laina sing thingnaba amasung layeng naba honaba aduga ani subana sel thungi khudong chadraba imung manungi mioi singda lupa lakh manga pawa sel tingdana ana layengi khudong chaba phanganba asini thaurang ani asi Ayushman Bharat Health and Wellness Center ABICS amasung Pradhan Mantri Jan Arogya Yojana PMJAY haina khangnai thaurang ani asi mai paknaba Ayushman Bharat Diwas haina chahi kudingi April gi aroiba numita thauram pangthoi Ayushman Bharat Diwas pangthopagi mapung oiba pandamdi thoksil asina piriba kanabasing adu kari karino haiba miyamda paksanna khanganaba honabani thaurang asigi makhada laibak asigi lairaba amadi sotharaba imung crore yankhairomda sahi amagi oina lupa lakh manga phawba laibak asida leiriba laingaki hospital singda lemna layengba phanganabagi pandamne Aadhar gi kuthangda thaurang asigi kanaba phangba yaragani haina sahi adugi July thada laukthokki loinana September kulumdoida Jharkhand gi Ranchi da ihan hanba oina PMJAY scheme hogdokki masagi lantum lainingba changda leiba oirabasu sahi humudra amadi mathakta leiba laibak asigi mipung khuding scheme masina konsilli thoksil asi laibak asigi national health policy gi makhada paikhatpani aduga thoksil asida changba sempam khuding state amadi union animangna punna puthok minabani laingangna ayaba piraba laingaki amadi lanai hospital khudingda ana layengba matamda thoksil asigi khudong chaba piri masida mising yamba yamdaba sahi nupa nupi gi khenaba lehande thoksil asina hospital da purakadaba numit humni walingai aduga hospital dagi pukhiba matung numit 15 ni pawba konsilli mamang sahi gi April 15 pawbada Ayushman Bharat scheme asigi makhada mioi crore yankai manga rom health insurance ki khudong chaba phangankre health card crore nifu hena yenthopang ngamkre lenga ki hospital lising tara tare chamri kuntra mari amasung lanai hospital lising tara mari chamri tara ni thoi punna hospital lising kuntra ma toi chanipan nipu tarukta scheme masigi makhada ana layingbagi khudong chaba lehelli senior citizen lakh kunmanga gi mathakta Ayushman Vay Vandana gi makhada ming chankre scheme asina asa amasung anganwadi worker singbu konsinduna kanaba piri Ayushman Bharat Diwas thauram pangthoktuna miyam da scheme asida yawnaba amasung masigi card sinabada pungning thogatnaba laingakna honari maruoina khungangi miyam da scheme asigi kanaba khanganba khongjang asigi saruk amoina health workers sing amasung hospital sing pungning thogatpa amadi laibak asida paikaliba haksel gi thaurang sing asida miyangi thajaba lehennabasu honari scheme asigi makhada card pairaba singna masa masagi state singda natana laibak asigi atei hospital singdasu masigi khudong chaba phanghalle
Manipur की ओइनसु Chief Minister की हक्सेल की तेंगबांग CMHT हाइदुना कुमजा लिसिंग अनि तारा निपान दा होगदोक्रे रिम्स जेनिम्स लनाई हॉस्पिटल निपाल काक्सिंग बिष्णुपुर थौबाल चुराचानपुर सेनापति तमेंगलोंग उख्रुल चांदेल अमसुंग तेंगनौपाल दा लेबा डिस्ट्रिक्ट हॉस्पिटल सिंग कांगपोकपी वांगोई हौरेबी माउ मोइरांग नंबोल साइकुल काक्सिंग सेकमाई पारबुंग हैरोक कामजोंग सकपीकारोंग सगोलमांग नुंगबा अमदी यारिपोक कम्युनिटी हेल्थ सेंटर सिंग PIC Maram Amasung Urban Health Center Singjamai More Hospital Amasung Atay Sub District Hospital Sing Aduga Guwahati da Laiba Lanai Hospital Anidasu CMHT gi kanaba phangalli Nakal Amaromda Lenga ki Maikay digi Haksiel ga Mari Lainana Insurance Scheme asi Hogdok Labasu Singnaba kaya Amadi Haujik chu Mayok Nari Anaba amadi doctor gi ratio si laibag asigi oina 1:811 oiduna WISO na piriba 1:1000 hena phagatna leiri adubu state asigi oinidi 1:1635 ki sang da leiri scheme asigi makhada ana laingi khudong chaba piriba hospital kaya masak mathungi award pa kaya leiri masi mengkhat pa mathau tari